Channel asina mayambu amukkasu hana taramna okjari. Channel asibu nungsibirabadi wari khak taraga thokpiki. Adom madongi mamal yamlabu kubi sing aduna subscribe amadi notification bell icon adada git launa amuktang nambira. Ningthau koireng ado nungsa lamisingna lan soknaribado ngihak mitkup takai yengam laba matung magi lamising aduda asumna lauraga yathang piraklan. Lamising hauzik aiko yenglaga leirarosi jaksil yeknabogi mathakta khut thananaba aduga thunamak tak thokrasi makhoyasi jaksil lamising Thagani ningthau asumna ningthau koireng lamising ado lauraga changsin kiram. Asumna maikai animaki lamising ado akan mamongda lan soknaram. Adabo hojikti khalebaki lamising phanayana laklabasu asum sijilakpagi mawong urakba asida khalebaki lusingmasing aduna magi lamising puduna chena khiram. Jengiba khalebaki lamising ado nongsa lamisingna tana aduna hatoklam. Aduga kanglei ngakpana asumna lauraklam. nongsa lamising tanaraga halurado halwairo Asumna laurakpa si tabadagi nongsa lamising tanarambasing ado lepladuna kanglei ngakpagi manakta loinamak laktuna leiram. Ningthau koireng ado sor asangba ama hontaraga kanglei ngakpagi manakta changlaknaduna makhut yena oi thangba thabakta thammaga ikai khumnaba ulam. Asumna koireng lamising adasu makhoigi ningthauna tawriba adugi matung ina ikai khumnaba ulam. angamba nahaksi nongsaagi luchingbu oigadawribra natragana itawning thau thongambagi masanu pa ahal kanglei ngakpa haibudu oigadawribra iningthau ai nongsaagi luchingba nachade maitrapak ningthaugi masanu pa ahan kanglei ngakpani aduga lanmising asina matau karamna iningthau lanmising asina nongsa lanmising adubu aina sadano satpada makoi sahum mase pujarakpani ho pare ado isabu aina masak khangudabagi warauba yadeko warau jadeda iningthau na aibu masak khanglamlaroi haiba ase aina hana khangjare maramdi aidi sa tanba adum chatlag leibanina yamna nungaire nakhoi nongsa lamisingna maithiga dawraba lan phammamabu kanbibagidama pharese lao nahaksu ngasigi numidang asimadi ipaga harauba phongdokpa oina chak chara ama punna saminarasiko hoi ningthau nasagidi yajare. Asumna harauna makhoi lokpat mapan adudagi punna sana kunung tamna chatkirami. Numidang wairanggi matam masida khalebaki lamising ado makhoigi khalebaki ngamkhai mayada lanban saraga leiriba aduda yauraduna lusingba khara changlaga makhoigi ningthau adubu unaraduna wari sanarami. Karino nakhoina nganna yaurakliba asina karam tawre lan phammada iningthau aikhoina ahanba lansang sinbadadi phanayam sangna sanapaki lanmising adubu hatladuna taksalambani adubu aikhoi sanapaki ningthaugi maya yoramdai aduda aikhoigi lanmi masing phanayamna siba henjilakpadagi aikhoi iningthau maithiduna lan phammadubu thadoklaga chinjarakpani iningthau. Acha aina ngasi namit ase makhoigi laibak togi yang hirel tanabagi thauramgi numitnina lan thawoi makai sangsil halaga maithidun halwairakpa lusingba mo oiraga na thauna aduk yaugdaba ai khangi nakhoi nathwai hingauraga loire aiduna chelakpani ado
ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯝꯃꯒ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤ ꯂꯣꯏꯅ ꯁꯤꯔꯛꯂꯤꯕ? ꯇꯝꯃꯨ, ꯃꯔꯤꯛ ꯆꯨꯝꯅ ꯀꯔꯝꯅ ꯇꯧꯔꯛꯄꯅꯣ ꯍꯥꯏꯕꯗꯣ ꯂꯥꯟꯐꯝ ꯑꯗꯨꯒꯤ ꯃꯑꯣꯡꯗꯨ ꯇꯝꯃꯨ. ꯏꯅꯤꯡꯊꯧ, ꯁꯅꯥꯄꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯁꯦꯠꯂꯤꯕ ꯃꯈꯣꯏꯒꯤ ꯐꯤꯖꯣꯜ ꯑꯗꯨꯒ ꯃꯥꯟꯅꯗꯕ ꯂꯥꯟꯃꯤ ꯈꯔꯅ ꯂꯥꯟꯕꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯒ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯂꯣꯏꯅ ꯍꯥꯠꯂꯛꯄꯅꯤ. ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤ ꯑꯅꯝꯕ ꯃꯈꯩ ꯑꯗꯣꯝꯗ ꯂꯣꯏꯅꯃꯛ ꯊꯥꯖꯤꯟꯖꯕꯅꯤ. ꯑꯗꯨꯕꯨ ꯏꯅꯤꯡꯊꯧ, ꯊꯥꯖꯤꯟꯈꯤꯕ ꯂꯥꯟꯃꯤ ꯑꯃꯠꯇ ꯍꯜꯂꯛꯇꯦ. ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯂꯥꯟꯐꯝ ꯑꯗꯨꯗ ꯇꯨꯔꯥ ꯇꯨꯗꯨꯅ ꯂꯩꯈ꯭ꯔꯦ. ꯃꯗꯨꯕꯨ ꯎꯕꯗꯒꯤ ꯑꯩꯈꯣꯏ ꯏꯅꯤꯡꯊꯧ ꯂꯥꯟꯐꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯂꯒ ꯆꯦꯟꯖꯔꯛꯄꯅꯤ. ꯑꯣ, ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯅꯨꯡꯁꯥ ꯂꯥꯟꯃꯤꯁꯤꯡ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯅꯤ. ꯑꯗꯨꯒ ꯍꯟꯗꯛ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯈꯣꯏꯒꯤ ꯁꯛꯁꯨ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯃꯥꯟꯅꯕ ꯂꯩꯕꯥꯛ 8 ꯂꯩꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕꯥꯛ 5 ꯑꯃꯗꯤ ꯄꯨꯟꯁꯤꯟꯈ꯭ꯔꯕꯅꯤ. ꯑꯗꯨꯅ ꯃꯩꯇ꯭ꯔꯄꯥꯛꯀꯤ ꯅꯨꯡꯁꯥ ꯂꯥꯟꯃꯤꯁꯤꯡ ꯁꯅꯥꯄꯥꯛꯀꯤ ꯂꯩꯕꯥꯛꯇ ꯂꯩꯕ ꯑꯣꯏꯔꯝꯒꯅꯤ. 이닝터, 어두디 란펌 마시와 이코이 마카타는 쌍신가더리브라. ꯁꯦꯅꯥꯄꯇꯤ, ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯆꯪꯁꯤꯜꯂꯔꯣꯏꯁꯤ. ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯥꯟ ꯇꯥꯁꯟꯗꯨꯅ ꯀꯥꯏꯍꯧꯔꯨꯔꯕꯅꯤꯅ ꯃꯣꯏꯒꯤ ꯑꯄꯨꯟꯕꯒꯤ ꯂꯥꯟꯃꯤ ꯑꯃꯗꯤ ꯅꯨꯡꯁꯥ ꯂꯥꯟꯃꯤꯁꯤꯡ ꯀꯧꯗꯨꯅ ꯁꯣꯏꯗꯅ ꯂꯩꯔꯝꯃꯅꯤ. 이닝터, 나나의 애기 와칼들이 마코이나 파나 뿔라바서 아이코이 란미기 아뿐바기 마싱 여우방 암라라. 아드나 랄롱 아마 파스나 야다가 마카타나 란따샤닝. ꯁꯦꯅꯥꯄꯇꯤ, ꯇꯍꯥ ꯇꯧꯔꯣꯏꯁꯤꯅꯤ. ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯕ ꯂꯥꯟ ꯇꯥꯁꯟꯒꯅꯤ, ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯑꯣꯏꯅ. 어두디 그럼 마탐도 오이가더리브노 이닝터. ꯃꯈꯣꯏ ꯂꯩꯕꯥꯛ 8 ꯄꯨꯟꯁꯤꯟꯕ ꯑꯗꯨꯗ ꯌꯥꯎꯈꯤꯗꯕ ꯂꯩꯕꯥꯛ 2ꯗꯨꯗ ꯑꯣꯏꯅ ꯂꯥꯟ ꯇꯥꯁꯟꯗꯨꯅ ꯂꯧꯁꯤꯜꯂꯅꯤ. ꯑꯗꯨꯒ ꯂꯩꯕꯥꯛ 2ꯗꯨ ꯂꯧꯁꯤꯜꯂꯕ ꯃꯇꯨꯡ ꯑꯄꯨꯟꯕ ꯂꯩꯕꯥꯛ 5 ꯑꯁꯤꯗ ꯑꯣꯟꯁꯜꯂꯛꯇꯧꯔꯤꯕꯅꯤ ꯁꯦꯅꯥꯄꯇꯤ. 오, 이닝터, 어두디 야함나 파바 공탕이니. 이닝터는 신비리바로. 마니 세나ಪತಿ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯅꯤꯡꯊꯧ ꯀꯣꯏꯔꯦꯡ ꯑꯃꯗꯤ ꯀꯪꯂꯩ ꯉꯥꯛꯄ ꯃꯈꯣꯏ ꯆꯥꯛ ꯉꯥꯏꯕ ꯑꯣꯏꯅ ꯐꯨꯡꯒꯥ ꯅꯥꯛꯇ ꯀꯣꯏꯁꯜꯂꯒ ꯍꯔꯥꯎ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ. 강레이 악바 허이디 나하가시 샤나 고농 만ung 마시기 신타 수벌 락라가 허이기 이샤누 비 토이비다 거리거리노 하이르가 가른 따이에드나 뽀옥담레 마두기 마뚱이나 아이는 나하가시 히양 히렐 따나바 시보 핵 로이브가 고농 마시드 기단 토끼 아이는 보람 야람만 아두부 나시리 이샤나 아이 레이바가 시보 간비 아마디 이따오링 턱이 마샤누 보안 강링 악부 오이람바시다 허이 넘로이도레니 이닝터 아이숭아 시기 희양히를 따나바 시불 로이버가 마땀 카라사 단바 짤루라기에드나 간자람리벤 아두가 아이는 시기 란 밤마시에 여럭리바시나 아이코이 레이박 망아 분신크라바니나 이닝터 레이박 아시다 란 아묵 낭라바니나 아마따 오이바기 와칼론다 야우자바니 이닝터 야함나 파제 이샤 강레이 악박이 와칼론하다 에이코에게 이따옥 통함박이 와칼론가 짭마네 까리슈케나데 아도 이샤는 샥 로라가 에이 꼬농마시자 신타 수블 락리바세 마람 까리기나 이닝터 에이세 마람마마기 숨 락자바네 어두다 삭시디 숨 로자바네 이닝터 이빠는 싱나리와 시부 오에라바수 이빠기디 거리슈 까이블라이티 아도 이닝터 아이세 아이길란 밀레fam다 무타 차차루키기 호이 짤로 나학 와리와 따이 타우자루로 아두가 호렌 짝사람 다이아도 아이다 나학부 아무 꼬블란 미타락라게 파가니 이닝터 ꯉꯁꯥꯏꯗꯒꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤ ꯇꯥꯔꯒ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯊꯣꯏꯕꯤ ꯑꯃꯗꯤ ꯃꯇꯥ ꯑꯃꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯀꯪꯂꯩ ꯉꯥꯛꯄ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯂꯒ ꯐꯝꯊꯔꯛꯂꯝ. 이샤디 ngasa이 마카이 까다이다 짤루리바 나한 마카이디 반타오기 낙다 아다막 레이라가 ꯄꯟꯊꯧ
Ibong kanglay ngakpa hoy makoy lanmi kharaga phamambaduda changaktabanida. Hayma, nahakpo kuk sangakpa yadro. Kuk sangakleyaraga panthogi nakasida phamlaga. Nabung kanglay ngakpaga wari watay tawraga sakang maikhangnaba yaba aduda. Isa si ikay tigan kreda. Panthaw, ibong kanglay ngakpagadi hanadagi khangnare. Aikhoygi leikolgi unawana chairaga leibasingdo ibong hoyna adum leisinbibanina. He, aduga kari sangaktriba. As panthaw sidiba mi nupa ngakta leibaduda sum ikaidana sangaktabane. Ado isa toibi. Nahakse ningwal mapokta poklabanina. Nongmadi soidana. Ipagi nak asidagi yumnak sagay oladuna. Nongmadi satkragani khanlubada. Ipase pukning yamna nungsi. Panthaw, nasasu panthaw bulapthok nakhigani khanbada waida. As panthaw sigi wase to ase matam yamna suwaliba asibu ado ibong kanglay ngakpa hoyda matam khara sida leithan khoko ai ibong hoyda kanano karino khangtringay haini haire khangdaba wa kaya ama haikre madu chamthokna jageba. Isa toibi. Nabung kanglay ngakpo hoydi matam khara panthawna nungay na tambiga daw ribanini. 나깔나무람다 닝타옥 텅엄바도 마이투옹어도 서랑나나 풍가낙다 팜먹을 내름. Moy babu chak si hana chathokpiro aduga kamai tawbana phani haibado wakhal phasana khanbiro. 마마 ngaihak lerago in sarge hojik ai min namthak tawraga ai lamising halakpage chak chaning poktre. Moy babu chak tu sadrabadi hayeng yeknabaga lamba pabada haksang sondarani. 마마 아두기 디까리 수와가나 아이는 톡발란 팅나가니 아도 루싱무싱 로이는 락나그라브나트로. Hoy laknakri ngasai numidang wairam loina suna aduga lanmi singsu yawrakhibani. ngasi디 포타자라선 라미싱어도 아이행 파자나 와 카나르바 마tung 아이행이 마탕 농축 레박다 콩산 그러다만. Moy babu tamandra nasanupa anisu sana konung asida leite lam chathoknaki makhoi ani do halwai rakpaga tapna khongsan biyo. 마마 나사누 빠니 ngai bihar 아이행은 satkhaba matung makhoi batharo. Moy babu asawbado amta phathabi khoba. 마마 아이 미는 락자바 야바니 더워만한데 마세 năng khang이바 나트로 아두나 아이나 칸기바도 막 더워바니. Adu oiragana aisu yawzarage nongsup leibakta amuk satpado. 여럭 봐야 돼. 아이코이 로이나 짜톡라바디 꼬농무시까나나 ngakani hojik nasaani sulaiba natte aduna ai satkhaba matung sana konungse ngak sienduna leihogadabani nangdi. Moy babu aidi amna pakhatliko wakhaldo munna khandaraga laman khumbado chatlaningi. karigi pakhatlibano ni mama nasanu pani pikliba kanda aina nongsagi luchingbu oiri kanda ithandaga nongsalami khara tangduga lanpham kaya ma chatkiba natro adun hojiksu kari mata pakhatpam thokte matam madugi thongambado hojiksu adum oiribani ni mama. Moy babu matamdugi thangambado hawjiksu adum oiri haidunasu haksangi pangaldi mayeng kharatang oirasu tarakani aduna mamahangdo chatluba matawgum aikhoi punna lansasi. mama hojik madugi matam natte yare ai wa yamna ngangningdre ai kara changamage ko wakhal khara khallugi. Anthokpani dana moy babung wakhal kitang phadarabadi hagadabane aduga nasanupa anidusu halwaira adi hadobane. 단자시다
ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯂꯦꯝꯕꯤ ꯑꯗꯨ ꯆꯪꯉꯛꯂꯒ ꯃꯃꯥꯒꯤ ꯅꯥꯛꯇ ꯐꯝꯊꯔꯛꯂꯝꯃꯤ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯄꯥꯕꯅ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯁꯥꯎꯗꯕꯤ ꯐꯖꯅ ꯈꯟꯅꯔꯒ ꯁꯤꯅꯤ ꯃꯥꯏꯅꯤ ꯋꯥ ꯇꯥꯟꯅꯕ ꯌꯥꯕꯗꯨꯗ꯫ ꯏꯕꯦꯝꯃ, ꯅꯣꯏ ꯄꯥꯕꯗꯤ ꯁꯥꯎꯈ꯭ꯔꯕꯗꯤ ꯃꯅꯥ ꯄꯥꯏꯕ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯅ ꯈꯣꯡꯁꯥꯜꯂꯁꯅꯨ꯫ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ ꯂꯥꯏꯅꯤꯡꯊꯧ ꯃꯥꯕꯨ ꯊꯧꯅꯤꯔꯒ ꯂꯩꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯗꯣ ꯏꯃꯥ, ꯑꯩꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ꯫ ꯁꯤꯒꯨꯝꯕ ꯃꯇꯥꯡꯁꯤꯗ ꯄꯥꯕ ꯃꯊꯟꯇ ꯆꯠꯇꯧꯔꯤꯕꯁꯦ, ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯇꯥꯃꯣꯆꯧ ꯂꯩꯔꯝꯂꯕꯗꯤ, ꯃꯥꯅ ꯆꯠꯊꯣꯛꯑꯝꯗ꯭ꯔꯕꯗꯤ, ꯄꯥꯕꯒ ꯄꯨꯟꯅ ꯆꯠꯂꯗꯤ ꯍꯌꯦꯡ ꯂꯥꯟꯊꯦꯡꯅꯕꯗ ꯄꯥꯡꯒꯜ ꯊꯧꯅꯥ ꯑꯣꯏꯗꯧꯔꯤꯕꯅꯤ꯫ ꯏꯕꯦꯝꯃ, ꯃꯇꯥꯡꯁꯤꯗꯗꯤ ꯏꯃꯥꯁꯨ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯑꯃꯠꯇ ꯍꯥꯏꯅꯕ ꯌꯥꯗ꯭ꯔꯕꯅꯤꯅ꯫ ꯑꯩꯅ ꯅꯨꯄꯥ ꯑꯣꯏꯔꯝꯃꯗꯤ ꯈꯪꯒꯗꯕꯅꯤ ꯏꯃꯥ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯤꯡꯊꯧ ꯊꯧꯉꯝꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯐꯝꯅꯥꯏꯕ ꯑꯉꯝ ꯃꯊꯧꯁꯤꯡꯒ ꯑꯃꯗꯤ ꯂꯨꯆꯤꯡꯕ ꯃꯆꯥꯁꯤꯡꯒ ꯄꯨꯟꯅ ꯑꯌꯦꯡ ꯅꯣꯡꯆꯨꯞ ꯂꯩꯕꯥꯛꯇ ꯂꯥꯟ ꯆꯠꯅꯕꯒꯤꯗꯃꯛ ꯋꯥ ꯈꯟꯅꯔꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯍꯌꯦꯡ ꯅꯣꯡꯆꯨꯞ ꯂꯩꯄꯥꯛꯇ ꯈꯣꯡꯁꯥꯟꯒꯗꯧꯔꯤꯕ ꯑꯁꯤꯕꯨ ꯂꯥꯟꯃꯤ ꯃꯁꯤꯡ ꯀꯌꯥꯝ ꯄꯨꯒꯗꯧꯔꯤꯕꯅꯣ? ꯑꯉꯝꯕ, ꯂꯥꯟꯃꯤ 30,000ꯃꯨꯛ ꯄꯨꯒꯅꯤ꯫ ꯑꯗꯨꯒ ꯑꯇꯩ ꯂꯦꯝꯍꯧꯔꯤꯕ ꯂꯥꯟꯃꯤꯁꯤꯡꯅ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯍꯧꯒꯅꯤ꯫ ꯑꯗꯣ ꯏꯅꯤꯡꯊꯧꯒ ꯂꯥꯟꯃꯤ 30,000 ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯗꯨꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯂꯥꯡꯖꯤꯡ ꯄꯨꯔꯦꯜꯗꯤ ꯌꯥꯎꯔꯣꯏꯗ꯭ꯔꯣ? ꯑꯉꯝꯕ, ꯌꯥꯎꯗ꯭ꯔꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯂꯥꯡꯖꯤꯡ ꯄꯨꯔꯦꯜ ꯑꯣꯏꯔꯤꯕ ꯉꯥꯟꯕ ꯃꯍꯥꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕꯒꯤ ꯂꯩꯕꯥꯛꯁꯤꯡ ꯌꯦꯡꯁꯤꯟꯅꯕ ꯆꯠꯈꯤꯕꯅꯤꯅ꯫ ꯃꯔꯛ ꯊꯠꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛ 4ꯗꯒꯤ ꯐꯝꯅꯥꯏꯕ ꯂꯥꯛꯂꯒ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗꯒꯤ ꯐꯝꯅꯥꯏꯕ ꯑꯃꯅ ꯑꯁꯨꯝꯅ ꯋꯥ ꯉꯥꯡꯉꯛꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯋꯥꯐꯝ ꯑꯃꯇ ꯍꯪꯒꯠꯆꯒꯦꯗꯣ꯫ ꯂꯥꯡꯖꯤꯡ ꯄꯨꯔꯦꯜ ꯌꯥꯎꯗꯅ ꯂꯥꯟꯃꯤ 30,000 ꯑꯗꯨꯒ ꯃꯗꯨ ꯈꯛꯇꯅ ꯅꯣꯡꯆꯨꯞ ꯂꯩꯄꯥꯛꯇ ꯆꯠꯂꯗꯨꯅ ꯂꯥꯟ ꯁꯣꯛꯅꯕ ꯍꯥꯏꯕꯁꯤ ꯏꯅꯤꯡꯊꯧ ꯈꯨꯗꯣꯡꯊꯤꯕ ꯑꯣꯏꯒꯅꯤ ꯈꯟꯖꯩꯗꯣ꯫ ꯅꯨꯃꯤꯠ ꯑꯃꯇꯪ ꯆꯣꯟꯊꯔꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯩꯄꯥꯛ 4 ꯑꯁꯤꯒꯤ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯕꯨ ꯀꯧꯔꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯥꯟꯃꯤ ꯃꯁꯤꯡ ꯈꯔ ꯌꯥꯝꯅ ꯑꯣꯏꯅ ꯈꯣꯡꯁꯥꯟꯕꯅ ꯐꯒꯅꯤ ꯈꯟꯖꯩꯗꯣ ꯏꯅꯤꯡꯊꯧ꯫ ꯃꯗꯨꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯑꯉꯝꯕ꯫ ꯍꯧꯖꯤꯛ ꯑꯩꯅ ꯊꯨꯅ ꯆꯠꯀꯗꯧꯔꯤꯕ ꯑꯁꯦ ꯅꯣꯡꯆꯨꯞ ꯈꯦꯜꯇꯥ ꯂꯩꯕꯥꯛ ꯃꯊꯟꯗ ꯂꯩꯔꯝꯒꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏ ꯂꯩꯕꯥꯛ ꯑꯇꯩꯁꯤꯡꯒꯤ ꯂꯥꯟꯃꯤ ꯄꯨꯁꯤꯜꯂꯛꯇ꯭ꯔꯤꯀꯥꯟꯗꯨꯗ ꯂꯥꯟ ꯇꯥꯁꯜꯂꯒ ꯈꯦꯜꯇꯥ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯕꯨ ꯂꯨꯔꯦꯜ ꯀꯛꯂꯒ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯅꯕꯅꯤ꯫ ꯏꯅꯤꯡꯊꯧ, ꯃꯈꯣꯏ ꯂꯩꯄꯥꯛ 4 ꯑꯗꯨꯕꯨ ꯄꯨꯟꯁꯤꯜꯂꯝꯂꯒꯗꯤ ꯏꯅꯤꯡꯊꯧ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯅꯤ ꯈꯟꯖꯩꯗꯨꯅ ꯅꯥꯏꯗꯦ꯫ ꯄꯨꯟꯁꯤꯜꯂꯕꯁꯨ ꯀꯌꯥꯝ ꯌꯥꯝꯒꯅꯤ ꯑꯉꯝꯕ? ꯕꯂꯀꯥ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯁꯦꯝꯀꯠꯆꯔꯕꯁꯨ ꯂꯥꯟꯃꯤ ꯌꯥꯝꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗ ꯂꯥꯟꯃꯤ ꯌꯥꯝꯅ ꯂꯩꯔꯝꯒꯗꯧꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯂꯥꯟ ꯇꯥꯁꯜꯍꯧꯗꯕ ꯂꯩꯕꯥꯛ 2ꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ ꯃꯗꯨ ꯃꯉꯥꯏ꯫ ꯑꯗꯨꯕꯨ ꯑꯩ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯈꯟꯗꯦ꯫ ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡꯗ ꯅꯣꯡꯁꯥ ꯂꯥꯟꯃꯤꯁꯤꯡ ꯌꯥꯎꯔꯤꯕꯅꯤꯅ꯫ ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯒꯤꯗꯤ ꯏꯅꯤꯡꯊꯧꯅ ꯑꯄꯥꯝꯕ ꯑꯗꯣ ꯅꯅꯥꯏ ꯑꯩꯈꯣꯏꯒꯤꯁꯨ ꯑꯄꯥꯝꯕꯅꯤ꯫ ꯑꯗꯨꯅ ꯍꯌꯦꯡ ꯆꯠꯀꯗꯧꯔꯤꯕ ꯂꯥꯟꯐꯝ ꯑꯁꯦ ꯃꯥꯏ ꯄꯥꯛꯄꯤꯔꯣ ꯏꯅꯤꯡꯊꯧ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥ ꯈꯟꯅꯔꯗꯨꯅ ꯃꯤꯐꯝ ꯑꯗꯨꯕꯨ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧ ꯊꯧꯉꯝꯕꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯐꯝꯅꯥꯏꯕ ꯑꯃꯗꯤ ꯂꯨꯆꯤꯡꯕꯁꯤꯡ ꯈꯔ ꯃꯈꯩꯗꯤ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯑꯗꯨꯒ ꯃꯁꯥ ꯃꯁꯥꯗꯁꯨ ꯈꯔ ꯈꯧꯇꯛ ꯆꯥꯅꯔꯝꯃꯤ꯫ ꯅꯣꯡꯁꯥꯒꯤ ꯂꯨꯆꯤꯡꯕ ꯄꯣꯏꯔꯩ ꯈꯣꯝꯕ ꯑꯗꯨ ꯃꯤꯐꯝ ꯁꯪ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯝꯃꯤ꯫ ꯍꯟꯗꯛꯀꯤ ꯂꯥꯟꯐꯝ ꯑꯁꯤꯗ ꯑꯩꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯒꯗꯧꯔꯕ꯫ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯁꯤꯁꯨ ꯍꯟꯗꯛꯇꯤ ꯋꯥꯈꯜ ꯈꯟꯊꯕꯗꯤ ꯈꯔ ꯋꯥꯠꯂꯤ꯫ ꯑꯁꯥꯎꯕꯅ ꯃꯥꯡ ꯊꯥꯔꯕꯅꯤꯅ ꯍꯟꯗꯛꯀꯤ ꯂꯥꯟꯐꯝ ꯑꯁꯤꯗꯤ ꯃꯑꯣꯡ ꯑꯃ ꯑꯣꯏꯕ꯭ꯔꯥ ꯈꯪꯗꯦ ꯇꯧꯔꯤꯁꯦ꯫ ꯐꯔꯦ, ꯅꯨꯄꯥꯅꯤ, ꯍꯌꯦꯡ ꯂꯥꯟꯐꯝꯗ ꯌꯦꯡꯕ ꯇꯥꯕꯅꯤ꯫ ꯀꯩꯅꯣꯅꯦ, ꯑꯩꯗꯤ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯂꯥꯛꯄ ꯑꯁꯤꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯑꯃꯥꯡꯁꯪ ꯂꯩꯕꯔꯣꯝꯗ ꯆꯠꯂꯒ ꯂꯩꯔꯝꯃꯤꯅꯤ ꯇꯧꯔꯤꯁꯦ꯫ ꯁꯣꯝꯗ ꯁꯅꯥꯄꯥꯛ ꯂꯩꯕꯥꯛꯇꯅꯤ ꯃꯖꯥꯏꯕꯤ ꯃꯊꯣꯏꯕꯤꯒ ꯐꯝꯅꯥꯏꯕ ꯃꯆꯥ ꯈꯥꯕ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯤ, ꯅꯪꯗꯤ ꯉꯔꯥꯡꯒꯤ ꯂꯥꯟꯐꯝꯗꯨ ꯀꯤꯖꯕ꯭ꯔꯥ? ꯀꯤꯖꯩ ꯏꯕꯨꯡ꯫ ꯑꯗꯣ ꯏꯕꯨꯡꯅ ꯉꯔꯥꯡ ꯃꯥꯡ ꯊꯥꯔꯒ ꯆꯦꯟꯈ꯭ꯔꯤꯕ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ?
ꯑꯩꯗꯤ ꯏꯕꯨꯡ ꯍꯣꯏꯁꯨ ꯌꯦꯛꯅꯕ ꯂꯥꯟꯃꯤꯁꯤꯡꯒ ꯃꯥꯌꯣꯛꯅꯔꯛꯀꯗ꯭ꯔꯥ ꯈꯜꯂꯨꯔꯒ ꯑꯁ ꯊꯣꯏꯕꯤ ꯑꯩ ꯆꯪꯒꯦꯗꯤ ꯇꯧꯕ ꯑꯗꯨꯗꯒꯤ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯨ ꯌꯥꯝꯅ ꯂꯥꯛꯄ ꯑꯗꯨꯗ ꯑꯗꯨꯝ ꯆꯦꯜꯂꯕꯅꯤꯗ ꯍꯥꯟꯅ ꯑꯗꯨꯗꯤ ꯏꯕꯨꯡꯁꯦ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟ ꯈꯛꯇ ꯑꯣꯏꯔꯦ ꯊꯧꯅꯥ ꯐꯔꯤꯁꯦ ꯑꯁ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯗ ꯌꯥꯗ ꯇꯧꯔꯤꯅꯤ ꯃꯤꯊꯣꯏꯕꯤ ꯑꯩꯅ ꯀꯩꯒꯨꯝꯕ ꯂꯥꯟꯃꯤ ꯑꯁꯦꯡꯕꯒ ꯑꯣꯏꯔꯝꯃꯗꯤꯀꯣ ꯆꯦꯟꯗꯕꯤ ꯌꯥꯎꯒꯗꯕꯅꯤ ꯊꯣꯏꯕꯤ ꯑꯗꯣ ꯁꯤꯟꯊꯥ ꯁꯨꯕ ꯂꯥꯛꯄ ꯏꯕꯨꯡ ꯑꯗꯨꯗꯤ ꯊꯧꯅꯥ ꯐꯅ ꯌꯦꯛꯅꯕꯒ ꯂꯥꯟꯊꯦꯡꯅꯔꯤꯕ ꯑꯗꯨꯗꯤ ꯃꯤꯗꯤ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯁꯨ ꯑꯣꯏꯔꯦ ꯑꯗꯨꯗꯒꯤ ꯅꯨꯡꯁꯥꯒꯤ ꯂꯥꯟꯃꯤꯁꯨ ꯑꯣꯏꯔꯤꯗꯨꯗꯤ ꯑꯗꯨꯅ ꯑꯗꯨꯝ ꯂꯥꯟꯊꯦꯡꯅꯕ ꯉꯝ ꯇꯥꯕꯅꯤꯅꯦ ꯊꯣꯏꯕꯤ ꯑꯗꯣ ꯏꯕꯨꯡ ꯈꯥꯕ ꯑꯩꯗꯤ ꯊꯧꯅꯥ ꯐꯕ ꯑꯩꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯉꯝꯒꯗꯕ ꯃꯤꯁꯛꯇꯣ ꯄꯥꯝꯃꯦ ꯑꯗꯨꯅ ꯏꯕꯨꯡ ꯈꯥꯕꯗꯤ ꯑꯩꯅ ꯄꯥꯝꯖꯕ ꯃꯤꯁꯛꯇꯣ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯅ ꯏꯕꯨꯡꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕꯗꯣ ꯅꯆꯟ ꯌꯥꯕ ꯉꯝꯃꯔꯣꯏ ꯑꯗꯨꯅ ꯋꯥꯔꯧꯕꯤꯒꯅꯨ ꯑꯦ ꯊꯣꯏꯕꯤ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ ꯑꯩ ꯅꯪꯅ ꯄꯥꯝꯖꯕ ꯃꯤꯁꯛꯇꯣ ꯉꯝꯅꯕ ꯑꯣꯏꯔꯛꯑꯒꯦꯕ ꯋꯥꯔꯧꯒꯅꯨ ꯏꯕꯨꯡ ꯑꯩꯒꯤꯗꯤ ꯍꯥꯏꯈꯤꯕ ꯋꯥ ꯑꯗꯨꯅ ꯑꯔꯦꯞꯄꯅꯤ ꯑꯗꯣ ꯏꯕꯨꯡ ꯉꯥꯏꯍꯥꯛ ꯂꯩꯕꯤꯍꯧꯈꯣꯀꯣ ꯑꯩ ꯄꯟꯊꯧꯒꯤ ꯅꯥꯛꯇ ꯑꯝꯇ ꯆꯪꯖꯔꯨꯈꯤꯒꯦꯀꯣ ꯑꯁ ꯊꯣꯏꯕꯤ ꯊꯣꯏꯕꯤ ꯉꯥꯏꯈꯣ ꯃꯤ ꯊꯣꯏꯕꯤ ꯆꯪꯒꯤꯅꯣ ꯃꯤ ꯊꯣꯏꯕꯤ ꯅꯪꯕꯣ ꯑꯁ ꯑꯃꯨꯛ ꯊꯣꯛꯄꯅꯤ ꯑꯩ ꯊꯣꯏꯕꯤ ꯐꯪꯉꯔꯣꯏꯗꯕꯀꯣ ꯑꯁꯨꯝꯅ ꯃꯖꯥꯏꯕꯤ ꯃꯊꯣꯏꯕꯤꯗꯨ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯄ ꯑꯁꯤꯗ ꯀꯪꯂꯩ ꯉꯥꯛꯄ ꯑꯗꯨ ꯅꯤꯡꯊꯧ ꯀꯣꯏꯔꯦꯡ ꯎꯅꯔꯨꯔꯒ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯝꯃꯤ ꯏꯕꯨꯡ ꯑꯝꯇ ꯉꯥꯏꯕꯤꯈꯣꯕ ꯃꯆꯥꯏꯕꯦꯝꯃ ꯀꯔꯤ ꯍꯥꯏꯒꯦ ꯏꯕꯨꯡ ꯍꯣꯏꯅ ꯉꯔꯥꯡ ꯌꯦꯛꯅꯕ ꯈꯥ ꯂꯩꯕꯥꯛꯀ ꯊꯧꯅꯥ ꯐꯅ ꯂꯥꯟꯊꯦꯡꯅꯕꯗꯣ ꯌꯦꯡꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦ ꯅꯨꯡꯉꯥꯏꯅꯤ ꯁꯣꯝꯗꯅ ꯑꯩꯅ ꯁꯤꯕꯝ ꯅꯥꯕꯝ ꯈꯪꯗꯒꯩ ꯃꯤꯒ ꯊꯥꯡ ꯌꯥꯅꯔꯤꯕ ꯑꯗꯨꯕꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯀꯥꯏꯅ ꯀꯩꯗꯧꯔꯦ ꯏꯕꯨꯡ ꯑꯩꯒꯤ ꯋꯥ ꯈꯨꯝꯗꯒꯩ ꯎꯪꯉꯤꯗꯤ ꯀꯔꯤꯁꯨ ꯇꯧꯗꯦꯗ ꯃꯆꯥꯏꯕꯦꯝꯃ ꯑꯗꯨ ꯃꯆꯥꯏꯕꯦꯝꯃ ꯑꯩꯅ ꯉꯔꯥꯡ ꯈꯥ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯒ ꯂꯥꯟꯊꯦꯡꯅꯔꯤꯕ ꯑꯗꯣ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯦ ꯃꯁꯤꯕꯨ ꯀꯟꯅꯅꯕ ꯂꯥꯟꯊꯦꯡꯅꯔꯤꯕꯅꯤ ꯌꯥꯝ ꯐꯩ ꯏꯕꯨꯡ ꯍꯣꯏꯅ ꯄꯟꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯂꯩꯕꯥꯛꯁꯦ ꯀꯟꯕꯤꯕꯒꯤꯗꯃꯛ ꯃꯆꯥꯏꯕꯦꯝꯃ ꯑꯩꯈꯣꯏꯕꯨ ꯊꯥꯒꯠꯄꯤꯕ ꯑꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯏꯕꯨꯡ ꯋꯥ ꯑꯃꯇ ꯍꯥꯏꯖꯒꯦ ꯇꯧꯕ ꯉꯝꯕꯤꯅꯤ ꯍꯥꯏꯅꯗꯤ ꯈꯟꯕꯤꯒꯅꯨꯀꯣ ꯍꯥꯏꯕꯤꯌꯨ ꯃꯆꯥꯏꯕꯦꯝꯃ ꯈꯜꯂꯣꯏ ꯏꯕꯨꯡꯅ ꯑꯩꯕꯨ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯌꯨ ꯍꯥꯏꯕꯗꯣ ꯉꯁꯤ ꯄꯤꯔꯒꯦ ꯃꯆꯥꯏꯕꯦꯝꯃ ꯑꯁꯦꯡꯕꯒꯤ ꯄꯤꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯏꯕꯨꯡꯅ ꯍꯥꯏꯕ ꯋꯥꯗꯣ ꯅꯆꯟꯁꯨ ꯌꯥꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯆꯦꯟꯈꯤꯒꯦ ꯇꯧꯔꯝꯃꯤ ꯊꯣꯏꯕꯤ ꯑꯗꯣ ꯑꯗꯨꯕꯨ ꯀꯪꯂꯩ ꯉꯥꯛꯄꯅ ꯈꯨꯗꯥꯡꯗ ꯇꯥꯞ ꯄꯥꯏꯔꯗꯨꯅ ꯐꯠ ꯂꯥꯎꯅ ꯃꯊꯕꯥꯛ ꯃꯄꯥꯗ ꯆꯤꯡꯁꯤꯜꯂꯝ ꯌꯥꯔꯦ ꯍꯥꯏꯔꯝꯂꯒ ꯆꯦꯟꯈꯤꯕꯗꯤ ꯌꯥꯔꯣꯏ ꯏꯁꯥꯅ ꯏꯕꯦꯝꯃ ꯅꯨꯡꯁꯤꯕꯤ ꯏꯕꯨꯡ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯨ ꯀꯣꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡꯅ ꯎꯈꯤꯒꯅꯤꯌꯦ ꯍꯧꯖꯤꯛꯇꯤ ꯏꯁꯥꯅ ꯏꯕꯨꯡ ꯍꯥꯏꯅ ꯃꯤꯡꯒꯧꯔꯅꯨꯗꯣ ꯅꯨꯡꯁꯤꯅ ꯏꯁꯥꯕꯤ ꯍꯥꯏꯅ ꯃꯤꯡꯒꯧꯔꯣꯗꯣ ꯃꯗꯨꯅ ꯍꯦꯟꯅ ꯄꯥꯝꯖꯩ ꯑꯩꯗꯤ ꯏꯁꯥꯕꯤ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯎꯈꯤꯅꯤꯕ ꯏꯁꯥꯅ ꯃꯈꯣꯏꯅ ꯍꯧꯖꯤꯛꯇꯤ ꯎꯅꯤꯡꯕ ꯎꯖꯔꯁꯅꯨ ꯑꯗꯣ ꯏꯁꯥꯅꯧꯅ ꯅꯍꯥꯟ ꯃꯈꯩ ꯑꯩꯒꯤ ꯅꯨꯡꯁꯤ ꯄꯥꯎꯈꯨꯝ ꯑꯁꯤꯕꯨ ꯄꯤꯗ꯭ꯔꯒ ꯉꯔꯥꯡ ꯂꯥꯟꯐꯝ ꯑꯗꯨꯒꯤ ꯃꯇꯨꯡ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯤꯕ ꯑꯁꯦ ꯀꯔꯤꯒꯤ ꯑꯣꯏꯔꯕꯅꯣ ꯏꯁꯥꯅꯧ ꯏꯁꯥꯕꯤ ꯇꯁꯦꯡꯅ ꯑꯩꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯒꯗꯕ ꯃꯤꯁꯛꯇꯣ ꯁꯥꯗ ꯂꯥꯟꯗ ꯊꯧꯕ ꯑꯩꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯉꯝꯒꯗꯕ ꯃꯤꯁꯛꯇꯣ ꯄꯥꯝꯕꯒꯤ ꯌꯥꯖꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯊꯤꯖꯔꯛꯄꯗꯣ ꯏꯁꯥꯕꯤ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯌꯥꯖꯔꯛꯄꯅꯤ ꯏꯁꯥꯅꯧ ꯏꯕꯦꯝꯃ ꯅꯨꯡꯁꯤꯕꯤ
Ngasidagidi warurano. Ngasidagidi punsi asigi oina isanawgidamang leplabani. Isabi, lepiyo aigidamak. Aisu isabigidamak lepabani. Punsigi oina. Ado isanawgi sibu ipaning thawgi manakta laklibro. Laklabadi jangbiruro. Aisu aigilan misingi manakta amukta chatlukigi. Hoi isabi, laibane panthaugi nakta. Adudi isano jangbiruro. Aisu chatlagi ko. Horen numidang wairam leikolda unasiko. Hoi, isabi nungsiba. Asi hairamaga thoibido mapa ningthaugi manakta changkhirami. Mathangi numitni ningthau thongamba adu nungchup lebakta lan chatnabagidamak lighting khoiramba loiraduna tholaklami. Aduga mahakki lami lising kunthra aduga loinana maraibak maramdam thadokladuna nungchup maikai pangkhirami. Numidangi matamni nungchup lebakta langi chatkiba lami sing adu mafam chaba amada leiraduna chak ngaiba oina potharami. Nuksagi lami sing adu lusingba yauraduna makhoi khara mai yairaduna wasillaga phammaga nungaiba wari tawraga leirami. Nuksagi luchingba poirei khombana. Iton ahum ai wafam mamata haijage ko. Aikhoina hantak chatliba lanfam masibo aidi yamna pakhatle. Aikhoise hantakti maithigedaba sumale. Angamba aikhoisu wakhal asidadi ningsing mangjingnaduna chatliban. Adubu aikhoigi iningthause aikhoina haiba wa amata tarar. Haina kiba wa ngaktaba itawning thaugi asawin. Aduna aikhoigi lanmisingsu hatoraklabanina mana paiba yadaba makai sauna lanfam ase lakliban. Iton asawana mang tharaga chatlabadi hiram khudingda maithiganida. Achumbani angamba. Adubu aikhoigidi kari upai leiri. Iningthaugi yathang inba taban. Ado hayeng nongsup leipak hek yaubaga aikhoigi lanmisingi maraibak lepsarasan. Aduga aikhoisingsu angamba thakta lanfam maduda mai paknanaba lanthengnaba taban. Mani iton adumna thengnaba tabani.